Good morning friends. Ngasi 20 March 2019 ya Amazon quiz ki pungpham yaukhre ko adudi ai hozik Amazon app ta sanction jare aduga ngasi gi thamliba price na Honor View 20 haiba anouba launch do mobile am thamne ko aduga maruaina knowledge hengal an sia wa pham sini aina thamjari basi aduga sum daw si yengsi aduna ai hozik start ta sangjare aduga ngasi gi leijare ngasi question number 1 ai ngarang nahan si khoi te video si sem ngam jahudre ko masigi damak mayam da ngakpi gani haiba wafam ai mayam thamjari ko aduga leijare ngasi question number 1 da hangyu si Rajasthan is the prominent desert region of India which desert makes up most of this state dai ko haide Rajasthan haibase khoina maroina marbumi gi lamni haibase ne khoi khangnare ko adu karamba marbumi no hai masigi state sidai da maroina maming chatli ba haidi yamna chawna kalli basi adu di sida pirisi thar haibam ne the white salt desert haibam ne gobi haibam ne sahara haibam ne sida pirisi matha ithang thangba lari ba thar haibasi ni ko masi khanbiro sumi aduga question number 2 who was the first person to win an individual medal at the Olympics representing independent India koi India gi na khwai da gi han han ba Olympic medal phangkhibase haidi India ne hek ning tamlaba India ma na hek haiba matung dagi haitare adu masi makhal pi si KD Yadav Milkha Singh adagi Abhinav Bindra dagi Yogeshwar Dutt haina pi sing si manungda mathai thang thang leiriba KD Yadav haibasini ko masi KD Yadav ai magi samjilaga hairisi magi long form si Khasaba Dada Saheb Yadav haibani ko ma si akogi lising shok lising amaga chama panda gi athletic ki oina silver medal phangki habagi report ben thenga jai ko masi khanbiro aduga question number 3 which of these deserts has its roots in Hyderabad Nizami legacy and is traditionally prepared from dried apricot and lere ko akogi sigi desert saibasidi ama marubhumi du natte ko akogi mathel ama tare chana aba hawa thumge mathel ama masi haurakpadi Hyderabad ki Nizami legacy haibadu dagi maruaina horakpani haiba aduga masi akoi chanabi moina sumrei akang mana semi haiba sigi mathel si makha da piripa maming si karam mano hairi Shahi Tukda adagi Misor Pak adagi Kubani ka mitha Kaju Katli haina piri sing sigi manungda ahum subda leiriba Kubani ka mitha haiba sini ko masigi mathel se akogi sumre akang mana semi hariba mathel se aduna masi khanbiro ahum subai ji sume aduga question number 4 dong chachare there is an ancient Indian weapon known as Qatar. What type of weapon is it? And let it go. Akogi ariba India gi matama mada akogi Qatar kauba yaman liba sigi khulai makhal ama leirami hai masigi leiriba khulai makhal si makhada piri sing si manungda karamba khulai no ana hangi ko a sword, a shield, a dagger, a club ana piri sing si manungda a dagger hariba akogi thang suri gumbani masi aduga maning su mamai su haidi maya si ani da panba thang sigi maningom da su panba mamangom so khoi akoina sinari thang suri si maya am khaktani na maya si ningmang ani mak panba adugumba thang suri macha makhal amani ko dagger haibasi ani a dagger si khanbiro sume last question dum chachere which famous Indian poet did Shankar Mahadevan collaborate with for his track Breathless Shankar Mahadevan hariba India gi singer si adagi akogi music composers oriba singers oriba magi phauroba akogi indie pop amani ko Indian album amani sigi Breathless haibsi masi kanaga chungsin karamba India gi kavi adagi sei mek iba kavi kanaga punsin narga igi fanwari magi track si adu makha da pirsi Javed Akhtar Gulzar Mina Kanda Sami adagi Bikram Seth an piri sing si manungda phauroba akogi lyricist amadi poet so oiriba Javed Akhtar haiba nupasi ihan hana tu mathakta leirse mani ko masi khanbiro sumi sumaina loina pakhum pira matung da masana well la ani aduga automatically lucky draw do pusilaga lucky draw da winner khanmani winner or mi da dum winner oire haina message sa khangalakani aduga ai email da so mail tharkani haiba wafamji thamjari aduga ino je mathakta panjakriba word meaning amadi pronunciation sida soingam yaukhrabasu ngapi haiba wafam mayam da thamjari aduga horen nungthindagi di soidana tek video ai thagat chana ba hona jarani haiba wafam lo video asma tang solution jaraga thank you all